ꯋꯥꯔꯤꯁꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯀꯞꯂꯤꯕꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯅ ꯈꯣꯟꯊꯣꯛ ꯇꯝꯗꯨꯅ ꯀꯞꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯋꯥꯀꯠ ꯄꯨꯕ ꯃꯤꯠꯀꯤ ꯄꯤꯅ ꯃꯔꯣꯜ ꯅꯥꯏꯕ ꯊꯃꯣꯏ ꯑꯃꯒꯤ ꯃꯄꯥꯎꯈꯣꯜ ꯑꯃꯝꯕꯗꯨꯗ ꯈꯣꯝꯕ ꯑꯃꯗꯤ ꯊꯣꯝꯕ ꯇꯨꯃꯤꯟ ꯃꯅꯥ ꯑꯅꯤꯗꯣ ꯊꯥꯡꯀꯠꯇꯨꯅ ꯂꯩ ꯍꯣꯏ ꯃꯥꯏ ꯑꯃꯠꯇꯁꯨ ꯍꯥꯏꯅꯗꯦ ꯄꯨꯝꯆꯤꯛ ꯆꯤꯛꯑꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣꯗꯤ ꯈꯪꯗꯦ ꯃꯈꯨꯠ ꯑꯅꯤꯗꯣ ꯁꯝꯅꯔꯛꯑꯦ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗ ꯀꯣꯜ ꯂꯤꯛ ꯆꯈꯥꯏꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯆꯥꯛꯈꯨꯝ ꯂꯩꯕꯗꯣꯝꯗ ꯇꯥꯔꯛꯑꯦ ꯈꯠꯅꯔꯒ ꯀꯣꯜ ꯂꯤꯛ ꯀꯧꯈꯥꯏ ꯂꯪꯈꯥꯏꯕꯒꯨꯝꯅ ꯇꯧꯕꯗꯨ ꯃꯥꯜꯂꯤ ꯍꯦꯛ ꯑꯍꯥꯟꯕ ꯇꯥꯕꯃꯛꯇꯗ ꯅꯨꯄꯤꯗꯨꯅ ꯀꯞꯂꯦ ꯑꯗꯨꯃꯛ ꯃꯔꯛꯁꯤꯗ ꯑꯅꯤꯗꯣ ꯈꯨꯠꯀ ꯁꯝꯅꯔꯒ ꯏꯃꯨꯡꯗꯨꯗꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯆꯨꯔꯤ ꯊꯥꯐꯝ ꯂꯩꯕ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩ ꯋꯥ ꯉꯥꯡꯂꯝꯗꯕ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯆꯠꯍꯧꯔꯁꯦ ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯂꯥꯏ ꯂꯩꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦꯕꯣ ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒ ꯄ꯭ꯔꯞ ꯈꯣꯡꯂꯩ ꯊꯨꯅ ꯀꯨꯏꯅ ꯂꯩꯊꯗ꯭ꯔꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯝꯕꯤ ꯌꯧꯔꯕ ꯃꯇꯝꯗꯨꯗꯗꯤ ꯈꯔ ꯁꯥꯐꯕꯗꯧꯅ ꯇꯧꯋꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯇꯨꯡ ꯃꯅꯥꯎ ꯆꯪꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯀꯩꯅꯣꯝꯒꯤ ꯌꯨꯝꯅꯤ ꯃꯁꯦ ꯏꯇꯥꯎ ꯀꯩꯅꯣꯝꯒꯤꯗ ꯅꯠꯇꯦ ꯀꯔꯥ ꯑꯃꯗꯤ ꯍꯦꯟꯕꯒꯨꯝ ꯇꯧꯋꯦ ꯃꯇꯨꯡ ꯃꯅꯥꯎ ꯆꯪꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯔꯣꯏꯕꯁꯨ ꯑꯣꯏꯁꯦ ꯀꯥꯟꯅꯕ ꯅꯠꯇꯦ ꯍꯣꯏ ꯆꯪꯉꯔꯣꯏꯁꯦ ꯈꯥꯡꯉꯨꯊꯛꯇ ꯊꯋꯥꯏ ꯊꯥꯕꯒꯤ ꯐꯤꯕꯝ ꯑꯣꯏꯔꯗꯤ ꯃꯤ ꯂꯩꯇꯕ ꯌꯨꯝꯗꯨꯗ ꯀꯞꯄ ꯍꯣ ꯀꯣꯟ ꯆꯈꯥꯏꯔꯛꯄ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯔꯣꯟꯕ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯑꯦ ꯐꯅ ꯁꯥꯡꯅ ꯈꯣꯡꯗꯣꯏꯔꯛꯂꯦ ꯂꯩꯀꯥꯏꯒꯤ ꯃꯪ ꯂꯩꯕ ꯃꯄꯥꯗꯣ ꯐꯥꯎꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯌꯧꯗꯣꯏꯅꯤ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯃꯄꯥꯗꯣ ꯂꯥꯟꯗꯕ ꯌꯥꯗꯕꯅꯤ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕꯅꯤ ꯃꯇꯝ ꯑꯗꯣ ꯉꯔꯥꯡ ꯉꯥꯟꯇ ꯇꯃꯨꯕꯤ ꯁꯤꯈꯤꯕꯒꯤ ꯐꯣꯡꯁꯨ ꯁꯥꯔꯤꯕꯅꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯗꯕꯒꯤ ꯃꯪ ꯃꯄꯥꯗꯣ ꯌꯧꯔꯛꯄꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯒꯤ ꯃꯄꯥꯗ ꯍꯧꯔꯤꯕ ꯎ ꯃꯈꯣꯡ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ ꯐꯅ ꯃꯝꯂꯕꯁꯨ ꯑꯗꯨꯝ ꯂꯥꯛꯁꯤꯟꯅ ꯌꯦꯡꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯃꯝꯕꯗ ꯍꯩꯅꯕꯤ ꯂꯩꯔꯕ ꯃꯈꯣꯏ ꯑꯅꯤꯅꯤ ꯂꯥꯛꯁꯤꯜꯂꯒ ꯌꯦꯡꯕꯗ ꯅꯨꯄꯤꯗꯨꯅ ꯑꯅꯤꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜꯅ ꯏꯕꯨꯡ ꯑꯅꯤ ꯅꯆꯟ ꯌꯥꯡꯗꯧ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯦ ꯌꯨꯝ ꯌꯧꯅꯕ ꯑꯝꯇ ꯊꯤꯟꯕꯤꯔꯝꯃꯨ ꯊꯣꯝꯕꯗꯣ ꯆꯤꯡ ꯂꯥꯎꯏ ꯃꯁꯥ ꯄꯨꯝꯕ ꯅꯨꯄꯤꯁꯤꯒꯤ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯊꯣꯝꯕꯅ ꯏꯆꯟꯕꯨ ꯅꯥꯏꯇꯣꯝ ꯇꯥꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯃꯩꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ ꯏꯕꯨꯡ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯇꯨꯝꯆꯠ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯐꯝꯁꯤ ꯌꯧꯔꯛꯈꯤꯕꯅꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯊꯣꯝꯕꯅ ꯏꯆꯟꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯐꯔꯦ ꯅꯕꯨꯡ ꯑꯅꯤꯅ ꯏꯆꯟꯕꯨ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯂꯒꯦ ꯈꯣꯝꯕꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯍꯥꯏ ꯉꯁꯥꯏꯗꯒꯤ ꯇꯥꯛ ꯌꯥꯎꯅ ꯇꯥꯕꯅꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯃꯝꯕ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯀꯅꯥꯕꯨ ꯊꯥꯖꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯊꯣꯝꯕꯅ ꯈꯨꯝꯃꯤ ꯃꯤ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯐꯖꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯊꯤꯟꯗ ꯂꯥꯛꯇꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯉꯥꯟ ꯐꯥꯎꯕ ꯃꯪ ꯃꯄꯥꯁꯤꯗ ꯂꯩꯖꯍꯧꯔꯣ ꯍꯥꯏꯗꯨꯅ ꯊꯝꯃꯝꯗꯣꯏꯅꯣ ꯊꯣꯝꯕꯅ ꯉꯝꯗꯨꯅ ꯈꯣꯝꯕꯗꯣ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯦ ꯅꯨꯄꯤꯗꯨꯅ ꯏꯕꯨꯡ ꯑꯅꯤꯅ ꯃꯥꯡ ꯊꯥꯕꯤꯔꯣ ꯅꯆꯟꯅ ꯇꯨꯡ ꯊꯥꯡꯖꯔꯛꯂꯒꯦ ꯊꯣꯝꯕꯅ ꯄꯥꯎꯈꯨꯝꯃꯤ ꯍꯣꯏꯗ ꯀꯥꯏꯗꯦꯗ ꯊꯣꯝꯕ ꯑꯃꯗꯤ ꯈꯣꯝꯕ
ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯈꯣꯝꯕꯗꯤ ꯃꯁꯥꯗ ꯅꯤꯡꯀꯨꯛ ꯅꯤꯡꯀꯨꯛ ꯂꯥꯎꯏ꯫ ꯌꯥꯝ ꯍꯩꯅꯗꯕ ꯏꯊꯤꯜ ꯑꯃꯁꯨ ꯃꯁꯥꯗ ꯇꯞ-ꯇꯞꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛꯁꯨ ꯐꯜꯂꯞ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨꯅ ꯏꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯃꯨꯕ ꯑꯃꯅ ꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯕ ꯃꯥꯟꯒꯨꯝꯁꯨ ꯇꯧꯏ꯫ ꯈꯣꯝꯕꯅ ꯂꯝꯕꯤ ꯆꯠꯅ ꯃꯥꯒꯤ ꯃꯕꯣꯛ ꯅꯣꯡꯂꯩꯁꯪꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯑꯃ ꯃꯊꯦꯡ ꯆꯠꯄꯗ ꯅꯁꯥꯗ ꯑꯀꯤꯕ, ꯆꯤꯡꯅꯕ, ꯍꯩꯅꯗꯕ ꯐꯥꯎꯕ ꯇꯥꯔꯕꯗꯤꯅꯦ." ꯈꯣꯝꯕꯅ "ꯀꯩꯗꯧꯗꯣꯏꯅꯣꯕꯣ?" ꯅꯣꯡꯂꯩꯁꯪꯅ ꯄꯥꯎꯈꯨꯝꯃꯤ꯫ "ꯁꯦ, ꯅꯣꯡꯊꯩ ꯄꯔꯦꯡꯁꯦ ꯂꯣꯏꯅꯧ, ꯅꯁꯥꯒ ꯁꯥꯒꯣꯟꯅꯧ, ꯑꯗꯨꯒ ꯆꯤꯟꯗ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯨꯀꯣ." ꯈꯣꯝꯕ ꯂꯝꯕꯤ ꯆꯠꯅ ꯃꯕꯣꯛ ꯅꯣꯡꯂꯩꯁꯪꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯅꯣꯡꯊꯩ ꯄꯔꯦꯡꯗꯣ ꯃꯈꯨꯠꯇꯨꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏ꯫ ꯅꯣꯡꯊꯩ ꯄꯔꯦꯡꯗꯣ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯊꯦꯡꯕꯗ ꯃꯩꯗꯧꯅ ꯐꯣꯡ ꯐꯣꯡ ꯍꯦꯛ ꯁꯥꯏ꯫ ꯌꯥꯝ ꯆꯤꯡꯅꯕ ꯐꯥꯎꯔꯦ꯫ ꯅꯣꯡꯂꯩꯁꯪꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯅꯣꯡꯊꯩꯁꯦ ꯃꯩꯒꯨꯝꯅ ꯍꯧꯔꯕ, ꯅꯁꯥꯗ ꯄꯥꯏꯕꯗ ꯃꯩꯁꯥ ꯐꯥꯎꯔꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯅꯥꯛꯇ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯁꯥꯎꯝ ꯈꯔꯗꯤ ꯂꯣꯏꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕ ꯅꯍꯥꯛ ꯅꯁꯥꯅ ꯈꯪꯖꯔꯣ꯫ ꯃꯇꯝꯗꯨꯗ ꯅꯣꯡꯊꯩꯁꯦ ꯁꯨꯛꯊꯥ ꯊꯥꯅꯒꯅꯨ꯫ ꯅꯁꯥꯗ ꯃꯁꯤꯅ ꯍꯦꯛ ꯁꯥꯒꯣꯟꯅꯔꯤꯉꯩ ꯀꯔꯤꯝꯇ ꯐꯠꯇꯕ ꯑꯃꯅ ꯅꯪꯒꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗꯤ ꯉꯝꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯁꯥꯐꯨꯗꯨꯅ ꯅꯪꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯄꯗꯤ ꯌꯥꯏ꯫ ꯃꯇꯝꯁꯤꯗ ꯅꯣꯡꯊꯩ ꯄꯔꯦꯡꯁꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ." ꯂꯋꯥꯏ ꯂꯨꯇꯨꯡ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯈꯣꯝꯕ ꯆꯠꯅ ꯃꯕꯣꯛꯅ ꯍꯥꯏꯈꯤꯕꯁꯤꯡꯁꯦ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇ꯭ꯔꯦ꯫ ꯋꯥꯐꯝꯁꯦ ꯆꯠꯅ ꯊꯣꯝꯕꯒꯤ ꯃꯐꯝꯗ ꯍꯥꯏꯒꯦ ꯍꯥꯏꯕꯁꯨ ꯊꯥꯖꯕꯤꯔꯣꯏ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯐꯥꯎꯔꯝꯃꯤ꯫ ꯊꯣꯝꯕꯗꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯦ꯫ ꯈꯣꯝꯕꯗꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯅꯨꯄꯤ ꯀꯥꯡꯕꯅ ꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯦ꯫ ꯇꯨꯡꯗ ꯏꯟꯅꯔꯛꯄꯤ ꯃꯁꯛ ꯃꯁꯥ ꯈꯪꯗꯕꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯄꯅꯣ ꯈꯟꯕꯗ ꯊꯣꯝꯕꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯍꯨꯔꯥꯟꯕ ꯑꯣꯏꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯈꯣꯝꯕꯗꯤ ꯇꯞꯂꯤ ꯅꯨꯄꯤꯗꯨꯗ ꯇꯨꯡ ꯍꯟꯅ ꯐꯜꯂꯞ ꯌꯦꯡꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡꯗ ꯆꯠꯂꯝꯕ ꯅꯨꯄꯤꯗꯣ ꯃꯥꯡꯗ ꯑꯃꯨꯛ ꯆꯠꯂꯔꯦ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯣꯝꯕ ꯇꯨꯡ ꯍꯟꯅ ꯆꯠꯄꯤ ꯅꯨꯄꯤꯗꯨꯅ ꯃꯥꯡ ꯊꯥꯅ ꯆꯠꯂꯛꯄꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯤ꯫ ꯇꯨꯡ ꯍꯟꯅ ꯌꯦꯡꯕ ꯃꯇꯝꯗꯅ ꯉꯁꯥꯏ ꯏꯟꯅꯔꯛꯈꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯃꯛ ꯇꯞꯅ ꯆꯠꯂꯦ꯫ ꯀꯣꯛꯀ ꯉꯥꯎꯏ ꯈꯣꯝꯕꯗꯣ ꯉꯥꯏꯍꯥꯛꯇꯨꯗ ꯑꯃꯨꯛꯇꯤ ꯊꯣꯝꯕꯗꯤ ꯇꯨꯡꯗ ꯆꯠꯂꯝꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯥꯡ ꯊꯥꯅ ꯍꯦꯟꯒꯠꯇꯨꯅ ꯆꯠꯂꯤꯕꯣꯏ ꯅꯤꯡꯉꯤ꯫ ꯇꯨꯡꯁꯨ ꯃꯥꯡꯁꯨ ꯅꯨꯄꯤ ꯑꯅꯤ ꯆꯠꯂꯤ ꯍꯥꯏꯕ ꯃꯉꯣꯟꯗ ꯁꯃꯤꯟ ꯈꯖꯤꯛꯇ ꯐꯥꯎꯕ ꯐꯪꯗꯦ꯫ ꯃꯔꯝꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯆꯠꯂꯤꯁꯦ ꯇꯨꯡ ꯍꯟꯅ ꯑꯃꯨꯛꯇꯁꯨ ꯌꯦꯡꯂꯨꯗꯦ꯫ ꯑꯃꯝꯕꯗꯨꯗ ꯑꯗꯨꯃꯛ ꯂꯝꯕꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯊꯣꯝꯕꯒꯤ ꯋꯥꯈꯜꯗꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯤꯕ ꯐꯔꯦ, ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯒꯤ ꯑꯗꯨꯒ ꯆꯠꯂꯤꯕꯅꯤ ꯃꯥꯡ ꯊꯥꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯈꯪꯂꯕ ꯈꯣꯝꯕꯗꯤ ꯃꯥꯡꯁꯨ ꯂꯥꯡ ꯃꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯈꯣꯝꯕ ꯆꯃꯝꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯈꯪꯉꯤ ꯑꯅꯤꯃꯛ ꯐꯠꯇꯕ ꯁꯥꯍꯨꯝ ꯉꯥꯛꯅꯤ꯫ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯅꯣꯡꯊꯩ ꯄꯔꯦꯡꯗꯣ ꯃꯥꯒꯤ ꯍꯥꯟꯅ ꯁꯥꯕ ꯆꯥꯡꯗꯒꯤ ꯍꯦꯟꯖꯤꯟꯅ ꯁꯥꯔꯛꯏ꯫ ꯅꯣꯡꯊꯩ ꯄꯔꯦꯡꯗꯨꯗꯤ ꯑꯗꯨꯃꯛ ꯃꯈꯨꯠꯇꯨꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯤ꯫ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨꯅ ꯈꯣꯝꯕꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯝꯗꯨꯅ ꯈꯧꯔꯤ ꯆꯔꯝꯗꯨ ꯃꯦꯠꯀꯗꯧꯒꯤ ꯍꯣꯠꯅꯔꯦ꯫ ꯆꯠꯅ ꯈꯣꯝꯕ ꯃꯁꯥꯁꯨ ꯁꯃꯤꯟ ꯐꯥꯎꯏ꯫ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯍꯦꯛ ꯌꯦꯡꯂꯨꯔꯒꯅ ꯅꯨꯄꯤꯗꯨꯅ ꯆꯨꯝꯅ ꯆꯠꯄꯣꯏ ꯃꯅꯤꯡꯉꯤ꯫ ꯍꯦꯛ ꯑꯣꯟꯊꯣꯛꯈ꯭ꯔꯒꯅ ꯃꯈꯨꯠ ꯈꯨꯠꯁꯥꯗꯣ ꯇꯤꯡꯊꯣꯛꯂꯒ ꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯀꯗꯣꯏꯒꯤ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯣꯝꯕꯗꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯃꯥꯒꯤ ꯈꯪꯖꯕ ꯍꯩꯖꯕ ꯂꯩꯋꯥ ꯁꯣꯜꯂꯦ꯫ ꯃꯕꯣꯛ ꯅꯣꯡꯂꯩꯁꯪꯅ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨꯒ ꯅꯣꯡꯊꯩꯗꯨ ꯆꯦꯠꯅ ꯄꯥꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯅ ꯇꯨꯡꯗ ꯏꯟꯅꯔꯛꯄꯤ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯂꯥꯛꯆꯕ ꯑꯃꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯁꯨꯝꯗ꯭ꯔꯤꯡ ꯂꯥꯏꯔꯦꯟ ꯃꯇꯨꯡ
ꯉꯥꯏꯟꯕꯒꯨꯝꯅ ꯏꯜꯂꯦ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯦ ꯍꯥꯏꯅ ꯐꯅ ꯁꯥꯡꯅ ꯑꯃꯝꯕꯗꯨꯗ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯑꯃ ꯂꯥꯟꯁꯤꯜꯂꯛꯏ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯅꯤꯡꯊꯧꯃꯅ ꯆꯨꯝꯗ꯭ꯔꯤꯡꯒꯨꯝ ꯊꯣꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯣ ꯑꯅꯤ ꯊꯣꯛꯂꯝꯕꯗꯒꯤ ꯑꯃꯗ ꯍꯟꯖꯤꯟꯈꯤ ꯃꯇꯥꯡꯗꯨꯗ ꯃꯀꯂꯥ ꯊꯛ ꯊꯛ ꯅꯤꯛꯏ ꯈꯣꯝꯕ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯊꯣꯝꯕꯅ ꯈꯨꯝꯃꯤ ꯑꯣ ꯑꯗꯨꯗꯤ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯇꯥꯅꯕ ꯀꯧꯊꯣꯛꯎ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯅꯪ ꯅꯊꯟꯇ ꯑꯃꯝꯕꯁꯤꯗ ꯂꯦꯞꯄꯒ ꯂꯩꯍꯧꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯈꯣꯏ ꯑꯍꯜ ꯂꯃꯟꯅꯁꯨ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯗꯅꯕ ꯑꯩꯈꯣꯏ ꯂꯥꯛꯏꯉꯩꯁꯤꯗ ꯍꯥꯏꯅꯕꯤꯔꯝꯂꯒꯦ ꯍꯣꯏ ꯌꯥꯅꯤ ꯏꯕꯨꯡ ꯊꯣꯝꯕꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯈꯣꯝꯕꯅ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯣ ꯂꯀꯛ ꯂꯀꯛ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕꯒꯨꯝ ꯏꯇꯥꯎ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯆꯪꯖꯍꯧꯔꯅꯤ ꯃꯌꯨꯝꯁꯨ ꯌꯧꯔꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯋꯥꯔꯨꯅꯤ ꯊꯣꯝꯕꯅ ꯆꯩꯊꯠꯂꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯕ ꯏꯆꯟꯒꯨꯝꯕꯤꯅꯦꯁꯦ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯈꯣꯝꯕꯅ ꯈꯨꯝꯃꯤ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕꯅꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯥꯒꯤ ꯇꯪ ꯇꯥꯕꯤ ꯑꯃ ꯈꯪꯂꯒ ꯍꯜꯂꯁꯦ ꯏꯇꯥꯎ ꯆꯠꯂꯧꯔꯁꯤꯗ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯈꯣꯝꯕꯅ ꯍꯥꯏꯔꯤꯁꯤꯡ ꯑꯗꯣ ꯃꯅꯥꯗꯒ ꯑꯃꯇ ꯍꯥꯞꯄ ꯅꯠꯇꯦ ꯊꯣꯝꯕꯗꯣ ꯁꯥꯎꯔꯪꯅꯅ ꯈꯨꯝꯂꯛꯏ ꯈꯣꯝꯕꯒꯤ ꯋꯥꯇꯥꯗꯨꯗ ꯍꯦ ꯀꯨꯏꯔꯣꯏ ꯃꯄꯥ ꯃꯃꯥ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯂꯛꯂꯒ ꯆꯠꯈ꯭ꯔꯁꯦ ꯑꯩꯈꯣꯏꯁꯨ ꯈꯣꯝꯕꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯄꯨꯗꯣꯏꯒꯤ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯝꯕꯅ ꯆꯠꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯨꯛꯄꯗ ꯌꯥꯗ꯭ꯔꯦ ꯑꯅꯤꯗꯣ ꯅꯥꯔꯣꯟꯗ ꯅꯨꯄꯤꯗꯨꯅ ꯇꯥꯛꯈꯤꯅꯤ ꯃꯇꯥꯒꯨꯝ ꯁꯪꯒꯟꯅꯔꯦ ꯃꯤꯅ ꯀꯨꯏꯔꯣꯏ ꯍꯥꯏꯔꯒ ꯀꯨꯏꯕ ꯀꯨꯏꯗꯕꯒꯤ ꯋꯥ ꯇꯣꯛꯁꯦ ꯆꯠꯂꯁꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯃꯥꯒꯤ ꯇꯪ ꯇꯥꯕ ꯑꯃꯗꯤ ꯈꯪꯈꯤꯁꯦ ꯑꯁꯨꯝꯅ ꯅꯥꯔꯣꯟꯗ ꯁꯪꯒꯠꯅꯔꯛꯄ ꯅꯨꯄꯤꯗꯨꯅ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯀꯧꯗ꯭ꯔꯤꯉꯩ ꯃꯊꯟꯇ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯆꯔꯦ ꯒꯦ ꯂꯥꯎꯕ ꯃꯈꯣꯜꯅ ꯏꯃꯨꯡꯗꯨꯗꯅ ꯇꯟꯗꯜꯍꯣ ꯃꯩꯔꯥꯟꯕꯤꯌꯣ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯕꯗꯨ ꯎꯔꯦ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯏꯃꯨꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯇꯟꯗꯜ ꯃꯉꯥꯜ ꯂꯤꯁꯤꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯃꯄꯥꯜꯗꯨ ꯇꯞꯅ ꯖꯤꯔꯤ ꯖꯤꯔꯤ ꯁꯟꯗꯣꯔꯛꯑꯦ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯈꯤ ꯅꯣꯡꯊ꯭ꯔꯩ ꯄꯔꯦꯡꯗꯣ ꯍꯦꯟꯅ ꯃꯩ ꯍꯧꯈꯤ ꯁꯥꯔꯦ ꯅꯨꯄꯤꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯃꯥꯡꯒꯣꯟ ꯎꯈꯣꯛꯇꯦꯟꯗꯨꯗ ꯀꯞꯂꯔꯦ ꯃꯅꯨꯡꯗꯅ ꯀꯣꯜ ꯂꯤꯛ ꯆꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯂꯦ ꯃꯇꯧꯗꯨꯗ ꯆꯤꯟꯐꯥ ꯄꯨꯔꯦ ꯈꯣꯝꯕ ꯃꯈꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝꯁꯦ ꯉꯁꯥꯏ ꯃꯤ ꯂꯩꯅꯗꯕ ꯍꯨꯔꯥꯟꯕ ꯆꯪꯂꯨꯕ ꯌꯨꯝꯗꯨꯅꯤ ꯍꯥꯏꯕ ꯃꯥꯗꯤ ꯋꯥꯈꯜ ꯇꯥꯔꯦ ꯃꯪ ꯃꯄꯥꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯍꯧꯖꯤꯛ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯂꯤꯕ ꯅꯨꯄꯤ ꯃꯈꯣꯏ ꯑꯃꯠꯇꯅꯤ ꯎꯆꯦꯛ ꯃꯀꯣꯜ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯕ ꯎꯆꯦꯛ ꯁꯪꯒꯨꯅꯤ ꯐꯠꯇꯕꯅ ꯍꯦꯟꯅ ꯃꯊꯤꯜ ꯅꯥꯏꯔꯛꯂꯤꯕꯅꯤ ꯑꯃꯝꯕꯗ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨ ꯑꯄꯨꯅꯕꯅ ꯄꯨꯕꯒꯨꯝ ꯀꯣꯏꯄꯨ ꯄꯨꯔꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯁꯥꯌꯧꯐꯝꯗꯨꯗ ꯑꯃꯨꯛ ꯂꯤꯟꯅ ꯃꯈꯨꯟ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯊꯣꯛꯏ ꯍꯥꯏꯕꯒꯨꯝ ꯆꯨꯝꯊꯣꯔꯛꯂꯤꯕꯅꯤ ꯃꯁꯤ ꯈꯜꯂꯨꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯊꯣꯝꯕꯁꯨ ꯃꯉꯥꯏ ꯉꯁꯥꯏ ꯋꯥꯏ ꯋꯥꯈꯜ ꯈꯜꯂꯨꯗ꯭ꯔꯒꯁꯨ ꯎꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯏ ꯀꯞꯂꯤꯕ ꯅꯨꯄꯤ ꯄꯥꯏꯔꯤꯕ ꯇꯟꯗꯟ ꯉꯁꯥꯏ ꯃꯈꯣꯏꯅ ꯆꯪꯂꯨꯕ ꯌꯨꯝꯗꯨꯅꯤ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯛꯂꯦ ꯍꯧꯖꯤꯛꯇꯗ ꯊꯣꯝꯕ ꯋꯥꯈꯜꯗ ꯈꯔ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯐꯤꯕꯝꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯗꯨꯗ ꯀꯤꯔꯝꯗꯕ ꯃꯥꯛꯁꯨ ꯇꯞꯅ ꯑꯀꯤꯕ ꯐꯥꯎꯔꯦ ꯊꯣꯝꯕ ꯅꯤꯛ ꯂꯥꯎꯅ ꯏꯕꯦꯝꯃ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯅꯈꯣꯏ ꯏꯃꯥꯁꯨ ꯊꯣꯔꯛꯂꯕꯅꯤꯅ ꯅꯕꯨꯡ ꯑꯩꯈꯣꯏꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯋꯥꯡꯂꯦꯟ ꯃꯇꯝꯁꯦ ꯊꯦꯡꯉꯤ ꯅꯪꯁꯨ ꯆꯪꯍꯧꯔꯣ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯏꯇꯥꯎ ꯈꯣꯝꯕ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯈꯣꯝꯕꯁꯨ ꯏꯊꯛ ꯊꯛꯀꯠꯅ ꯍꯣꯏ ꯏꯇꯥꯎ ꯆꯠꯂꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯀꯣꯟꯊꯣꯡ ꯂꯩꯕꯗꯣꯝꯗ ꯂꯥꯛꯑꯦ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯈꯣꯏꯅ ꯂꯣꯟꯅ ꯆꯪꯉꯛꯈꯤꯕ ꯌꯨꯝꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯠꯇ ꯅꯣꯛꯑꯦ ꯆꯞ ꯃꯥꯟꯅꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ
ꯑꯃꯨꯛꯇ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯅꯣꯛꯄꯒꯤ ꯃꯈꯣꯜꯇꯅ ꯑꯀꯣꯏꯕꯗꯨꯗ ꯈꯣꯟꯊꯥꯡ ꯌꯩꯔꯤ꯫ ꯅꯤꯜ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜꯗꯨꯗ ꯇꯥꯕꯗ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯋꯥ ꯑꯃꯅ ꯐꯩꯖꯤꯜꯂꯛꯇꯨꯅ ꯑꯅꯤꯃꯛ ꯇꯨꯁꯜꯂꯤ꯫ ꯑꯃꯝꯕꯗꯨꯗ ꯑꯃꯨꯛꯇ ꯇꯟꯖꯥꯁꯤꯗ ꯇꯟꯗꯜ ꯃꯉꯥꯜꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯁꯜꯂꯤꯕ ꯃꯄꯥꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯋꯥꯏꯒꯤ ꯄꯣꯂꯥꯡꯈꯣꯛ ꯃꯄꯥꯗꯨꯒ ꯅꯛꯅꯔꯦ꯫ ꯑꯅꯤꯗꯨꯅ ꯇꯨꯁꯤꯟꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯆꯦꯟꯕꯅ ꯀꯥꯟꯅꯔꯣꯏ, ꯆꯦꯜꯂꯁꯨ ꯆꯦꯟꯐꯝ ꯂꯩꯔꯣꯏ, ꯂꯝꯕꯤ ꯂꯩꯔꯣꯏ, ꯆꯠꯅꯐꯝ ꯈꯪꯂꯣꯏ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯃꯁꯣꯡ ꯀꯥꯡꯂꯤꯗꯨꯅ? ꯊꯣꯝꯕ ꯑꯃꯗꯤ ꯈꯣꯝꯕ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯑꯇꯣꯡ ꯑꯀꯨꯠ ꯅꯥꯏꯕ ꯂꯝꯕꯤꯒ ꯑꯣꯏꯔꯦ꯫ ꯀꯗꯥꯏꯗꯅꯣ ꯈꯨꯁꯤꯡ ꯑꯗꯨ ꯁꯨꯖꯤꯜꯂꯨꯔꯦ꯫ ꯇꯤꯡꯈꯪ ꯇꯨꯡꯕꯧꯅ ꯌꯨꯕꯒꯨꯝ ꯆꯩꯅꯥ ꯐꯥꯎꯋꯤ ꯑꯅꯤꯗꯣ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯅ ꯎꯔꯤꯕ ꯂꯝꯕꯤ ꯑꯃꯗꯤ ꯃꯤꯇ꯭ꯔꯪꯅꯤ꯫ ꯃꯐꯝꯁꯤꯗ ꯄꯜ ꯂꯥꯟꯗꯕꯤ ꯂꯩ꯫ ꯃꯄꯨ ꯇꯥꯛꯇꯅ ꯆꯪꯉꯛꯄ ꯃꯤ ꯑꯃꯗ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦ꯫ ꯃꯄꯨ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯥꯡꯕ ꯇꯥꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯤꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯊ ꯁꯤꯊ ꯅꯣꯛꯏ꯫ ꯄꯜ ꯂꯥꯟꯗꯕꯤ ꯍꯥꯏꯕꯁꯤ ꯃꯍꯩ ꯃꯈꯜ ꯑꯃꯅꯤ꯫ ꯊꯋꯥꯟꯃꯤꯆꯥꯛꯅ ꯆꯨꯛ ꯃꯔꯤ ꯁꯥꯅ ꯀꯅꯥꯝꯇ ꯂꯥꯟꯁꯤꯟꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯑꯣꯏꯔꯁꯨ ꯏꯪꯈꯣꯜꯁꯤꯗ ꯄꯜ ꯂꯥꯟꯗꯕꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯇꯥꯔꯗꯤ ꯀꯛꯉꯥꯎꯅꯅ ꯂꯦꯟꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯃꯆꯠ ꯑꯃ ꯂꯩꯔꯤ ꯄꯜ ꯂꯥꯟꯗꯕꯤꯒꯤ꯫ ꯃꯁꯤꯒꯤ ꯃꯌꯥꯏꯁꯦ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯕꯅ ꯄꯜ ꯂꯥꯟꯗꯕꯤ ꯍꯥꯏꯈ꯭ꯔꯗꯤ ꯃꯤꯅ ꯀꯤꯅꯩ꯫ ꯂꯩꯔꯦꯟ ꯃꯁꯥꯅ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯉꯥꯛꯂꯧ ꯑꯣꯏꯅꯕ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯄꯜꯂꯣꯟ ꯈꯥꯗꯨꯅ ꯊꯅꯝꯂꯕꯅꯤ꯫ ꯄꯜ ꯂꯥꯟꯗꯕꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯉꯁꯥꯏꯗꯒꯤ ꯃꯤꯇ꯭ꯔꯪ ꯑꯃꯗ ꯇꯥꯏꯕꯪꯄꯥꯜꯗ ꯑꯅꯤꯗꯣ ꯄꯨꯗꯨꯅ ꯆꯠꯄꯅꯤ꯫ ꯏꯪꯈꯣꯜ ꯃꯅꯨꯡꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯦꯟꯕꯅꯤ꯫ ꯊꯣꯏꯗꯣꯛꯄ ꯃꯪꯁꯨ ꯂꯩꯇꯦ, ꯌꯥꯡꯗꯧ ꯂꯝꯕꯤꯁꯨ ꯂꯩꯇꯦ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯪꯉꯛꯄꯗꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗꯨ ꯂꯥꯟꯗꯨꯅ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ꯫ ꯄꯜ ꯂꯥꯟꯗꯕꯤꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯉꯥꯎꯅꯍꯟꯕꯅꯤ꯫ ꯊꯣꯝꯕ ꯑꯃꯗꯤ ꯈꯣꯝꯕ ꯃꯤꯍꯨꯜ ꯊꯥꯎꯟ ꯁꯨꯈꯤꯗ꯭ꯔꯦ꯫ ꯊꯣꯝꯕꯅ ꯑꯩꯈꯣꯏꯗꯤ ꯑꯄꯪꯕ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯍꯟꯗꯛ ꯃꯄꯣꯛꯇ ꯅꯠꯇꯅ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯃꯤꯇꯥꯖꯔꯔꯣꯏ꯫ ꯈꯣꯝꯕꯅꯁꯨ ꯑꯁꯦꯡꯒꯤꯅꯤ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ, ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯂꯦꯜꯂꯕꯗꯤ ꯁꯣꯏꯗꯅ ꯀꯪꯁꯤ ꯁꯤꯕ ꯇꯥꯔꯦ꯫ ꯅꯈꯣꯏꯅꯕꯨ ꯌꯥꯔꯗꯤ ꯑꯩꯈꯣꯏꯕꯨ ꯊꯋꯥꯏ ꯀꯟꯕꯤꯌꯨ, ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ, ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯄ ꯄꯣꯂꯥꯡꯈꯣꯛꯇꯨꯗꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯅꯨꯄꯤ ꯑꯃ ꯂꯤꯠꯂꯒ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯔꯛꯂꯦ꯫ ꯈꯣꯡꯗꯣꯜꯁꯤꯡꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯜꯂꯦ꯫ ꯃꯁꯝ ꯃꯅꯥꯗꯨꯅ ꯂꯩꯕꯥꯛꯇꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯊꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯅꯤꯗꯨ ꯌꯦꯡꯅ ꯍꯥꯏꯔꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯕꯤꯔꯒꯦ꯫ ꯄꯣꯠꯅꯥ ꯑꯃꯇ ꯍꯨꯗꯕꯒꯤꯅꯤ ꯀꯟꯕꯤꯔꯤꯁꯤꯁꯨ꯫ ꯈꯪꯗꯕꯗꯒꯤ ꯂꯌꯥꯝ ꯇꯤꯟꯕ ꯃꯐꯝꯁꯤꯗ ꯈꯨꯔꯧ ꯄꯥꯔꯧꯅꯔꯦ꯫ ꯉꯥꯛꯄꯤꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯌꯥꯕ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯏꯪꯈꯣꯜ ꯃꯅꯨꯡꯁꯤꯗ ꯀꯪꯁꯤ ꯁꯤꯕ ꯇꯥꯕ꯫ ꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯅꯤꯗꯣ ꯃꯃꯤꯠ ꯃꯅꯥ ꯏꯇꯛ ꯊꯛꯀꯠꯇꯨꯅ ꯂꯣꯟꯅ ꯋꯥ ꯇꯥꯅꯩ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯗꯣꯏ ꯁꯔꯨꯛ ꯂꯩꯃꯥꯡꯁꯤꯡꯁꯤꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯔꯣꯏꯕꯗꯗꯤ ꯌꯥꯔꯦ꯫ ꯑꯅꯤꯗꯨꯅ ꯑꯃꯨꯛꯇ ꯍꯣꯏ ꯌꯥꯔꯒꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯤꯒ ꯂꯥꯏꯒ ꯁꯔꯤ ꯋꯥꯁꯛꯅꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯅ ꯁꯔꯤ ꯋꯥꯁꯛ ꯀꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯈꯣꯝꯕꯅ ꯈꯨꯝꯃꯤ, ꯍꯣꯏ ꯀꯥꯏꯔꯣꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯇꯠꯅꯕ ꯑꯃꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯆꯥꯛ ꯆꯗꯨꯝ ꯇꯔꯦꯠ ꯇꯝꯕ ꯂꯥꯛꯀꯗꯕꯅꯤ꯫ ꯂꯥꯇꯣꯟ ꯑꯃꯗ ꯐꯖꯅ ꯍꯥꯞ ꯄꯣꯂꯥꯡꯈꯣꯛ ꯃꯄꯥꯁꯤꯃꯛꯇꯗ ꯊꯥꯗꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛꯁꯦ ꯄꯥꯡꯗ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯉꯦ ꯍꯥꯏꯕꯁꯤꯃꯗꯤ ꯅꯁꯥ ꯅꯁꯥꯅ ꯈꯪꯖꯔꯣ꯫ ꯑꯅꯤꯗꯣ ꯊꯛꯀꯠꯅ ꯈꯨꯝꯃꯤ, ꯍꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯥꯡꯅꯕ ꯍꯣꯠꯅꯖꯒꯦ꯫
ꯋꯥꯔꯤꯁꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫